Online Manipuri ayuki pau miyeng tabiro pumnamang puthoi laisramna khurumjari ahanbada maruoiba pau. India lengangna Manipurbu machet tanaba siliba thawong asida pangtha handuna themlaga thamkhrabra Rajiv ngasi Manipurgi chingkhong chingya gi maitei taba khulsingda Kuki refugee singna chatharakpa lan asi tha 13 sujinlaklei lan asi bulaksinaba hana leijaraba masing yamlaba state force amadi central armed personal paramilitary force singi mathakta ahenba armed force kaya thajilakre adubu ngasi lan asibu namthaduna laksinduna mayumai kai mai thadokhi lanjinagraba maitai sing asisu awaba fibamda tampaki mafamsingda hangba relief camp singda saidangli haina langsai thaunagi maikai fongdoragli paumi singa unaba amada langsai thaunagi convener Rajiv Khetrina hai masagi mayumda hanjil hanba yanaba ngak senbagi mahutta buffer zone semgatuna nampak tabagi fibamda thambiri moredagi chelakpa maitai sing palel lansin bangamdri churchanbuna khundarama maitai singi mayum inkol ngasidi ud Twkhre masida santi puraklagani haina lauduna leiriba Manipur lenga asisu India lengang na Manipurbu machet tanaba siliba thawong asida pangtha handuna themlaga thamkhrabra haibasi chingnada bangamde haiki makha tarakpada Phagokchau ikhaida landarkre Kuki militant singna state asigi mafum kayada nongmai amasung bong kapsinuna landarakpagi manung chana ngarang su Bisnupur district ki manung chanba Phagokchau ikhai awang laikai tamna nongmai kapsinuna landarakre hairi Thaudok thokphamdagi phangba pawgi bantuk ina ngarang numidang pung 8 rom tarakpa matamda Bisnupur district ki manung chana Phagokchau ikhai police station na konba Phagokchau ikhai awang laikai tamna khulasigi maning thangbada leiba haikol amasung kwakta ward number 9 gi Foljang area anigi tainabagi nongmai round taragani thoirom kapsilaki hairi amram the drone ahum su pairaktuna Phagokchau ikhai kwakta tera khongsang bigi area da pairam ki haina mafam adugi khunja singna fongdoraki adum oinamak nongmai kapakpagi thaudok aduda thoidokpa so open yaudri hairi nakalamromda thinungai maningda leiba chingfaidagi numidang pung 9:10 taba matamda Kuki militant singna ningthokongkha khunau tamna nongmai round 5 hena kapsilakre adubo so open di yaukhide hairi Makha tarakpada Manipur Central Paramilitary Labourgi mathau tadre Security Advisor from Thadokadavani folks ngasi nongalamdaida Jiribam District ki manung chanba Borobekra Subdivision na konba Jakurador Bazar manakta leiba Sinam Bipin kauba retired police officer amagi yum Kuki terrorist na mai natumna thadok lambagi thawong adubo Federation of Civil Society Organization folks Manipur na akan mamaungda condemn tawagli Loinana thaudo asigi tekchak puma mafam aduda deploy tawriba Central Paramilitary Forcing amadi State asigi Home Department Security Advisor oina leiriba Kuldip Singh na pugadabani hairi Cherol asina hai Manipurgi nongchupthong oriba Imphal dagi kilometer chani hena lapna leiriba Indigenous yellow mi masingdagi mitopna masing hen khraba Jiribamda thokliba lan asi hek thorakpadagi folks na hen miyeng changduna mafam asi mitokki khutta takhidanaba angamba thakta hotnaduna lakli loinana Jiribamda thokpa thaudo khudingma khudakta miyeng changduna lenga ki mari lenaba singda taksinduna lakli Jiribam ase khoi yamna maru oiba strategic point amani masi mitokki makhuta takhrabadi ekhoigi hingfam lairoi haibasi miyam pumna magna khangnarba wafamni Chinkuki Jo Singna su Imphal Jiribam National Highway asi makhoi khubam nungda thamnabu khonaduna lagli hairi Cherol sina hai thengkhang kayada Central Force singna operate tawba maru oina Borobekra subdivision na konba mafam singda Kuki terrorist singna mitei yum kaya left na mai thaduna lakre tholiba irang asi laksinaba lagliba Central Force singna kumhai yengbagum Kuki na mitei yum mai thaba mitei hatpa yengduna leigadaba oirabadi Central Force sing Manipur thadokduna Chatkhigadabani Amaromda State asigi Home Department Security Advisor oina leiba Kuldip Singh asi leibagi kanaba leitre maram aduna fam thadokfam thokle hairi makha tarakpa update asidi editorial kalam dagi lakhocharake yade haiba ma khangansi lengak leiri khangansi hojing Manipur thokliba irang asigi maramda lamdam asigi miyamda loinana malemda leiriba leipa kayana kari maramdagi irang asi tholakpano amadi karamba aronma thodang amagi makhada atamnana ningsing mathoktraba matamdagi leyaklaba yelomi furup kunga mangagi manungda ama oiriba maitai singda atamnana darakpano haibasi hana khangnaramdrabasu tapna khangba horakpagum tawri chumna maitai singda landabada natana kanglai khunaida leiriba yelo furup singi asengma puwari singbu Lana semdoklaga maru fangna yellow furup singi khongul malemdagi muthatnaba hotnabagi thawrangi mawongda matam changna semgat sagatpagi thawong sing asimak kunmathoi suba chahicha sidadi yamna chanadaba amadi aranba thawongni haibada lalaroi haibigyai 19 suba chahichagi matamgi puwarigi mamangda malemgi akanbada achumba sakpa leipa amagi ningthau amana atopa leipa amagi ningthaubu maithiba piraga mahaki maraipa adum namduna munbaga loinana mahaki furuki miyamu namduna Lining lohonbagi mathakta furup kanglup fawba angamba ningthau amadagi furup kanglupta onthok hanbagi chotna bidu ngasigi kunmathoi suba chahicha asidadi chotna dabagi mathakta aranba tawriba leipak adu malengi apunba luf UNO athingma pibagi matamni
ꯑꯗꯨꯕꯨ ꯉꯁꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ 19 ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯃꯃꯥꯡꯗ ꯆꯠꯅꯔꯝꯕ ꯌꯥꯝꯅ ꯍꯟꯊꯕ ꯆꯥꯎꯈꯠꯇꯕ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯊꯝꯗꯕ ꯑꯉꯝ-ꯑꯉꯝꯕ ꯆꯥꯊꯣꯛꯅꯕ ꯁꯥ ꯉꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠꯀꯨꯝꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯛꯄ ꯂꯦꯞꯇ꯭ꯔꯤꯕ ꯑꯁꯤ ꯃꯇꯝ ꯆꯪꯊꯍꯟꯗꯅ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯥꯛꯁꯤꯟꯍꯧꯗ꯭ꯔꯕꯗꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯑꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯁꯥꯒꯤ ꯃꯔꯩꯕꯥꯛ ꯃꯆꯥꯕꯨ ꯋꯥꯔꯛꯄ ꯉꯝꯗꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯈꯟꯅꯈꯤꯒꯅꯤ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯑꯃꯒ ꯂꯥꯟ ꯁꯣꯛꯅꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯕ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯄꯗ ꯊꯤꯡꯕ ꯉꯝꯗꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯑꯇꯣꯞꯄ ꯂꯩꯄꯥꯛꯁꯤꯡꯅ ꯁꯣꯏꯗꯅ ꯈꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯑꯔꯥꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯄ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯕꯨ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯅꯕ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯕꯨ ꯆꯩꯔꯥꯛ ꯄꯤꯅꯕꯒꯤ ꯊꯧꯔꯥꯡ ꯑꯊꯨꯕꯗ ꯄꯥꯏꯈꯠꯍꯧꯕꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯄ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯆꯍꯤ 10 ꯀꯨꯟꯒꯤ ꯃꯃꯥꯡꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯕ ꯊꯧꯔꯥꯡ ꯀꯌꯥꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯂꯝꯗꯝ ꯑꯁꯤ ꯅꯣꯃꯦꯗꯤꯛ ꯇ꯭ꯔꯥꯏꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯁꯤꯡꯅ ꯅꯝꯗꯨꯅ ꯃꯨꯜꯂꯒ ꯂꯧꯅꯕ ꯊꯧꯔꯥꯡ ꯌꯥꯠꯈꯤꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯕꯒꯤ ꯃꯑꯣꯡꯁꯤꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯇꯨꯅ ꯂꯩꯔꯛꯄ ꯑꯗꯨꯃꯛ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯃꯦꯒꯤ 3ꯗ ꯄꯤꯁ ꯔꯦꯂꯤꯒꯤ ꯃꯃꯤꯡꯗ ꯃꯤꯇꯩꯒꯤ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕꯒ ꯂꯣꯏꯅꯅ ꯃꯤꯍꯥꯟ ꯃꯤꯄꯨꯟ ꯆꯠꯊꯔꯛꯄꯗꯒꯤ ꯉꯁꯤ ꯊꯥ 13 ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯟꯒꯠꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ 12 ꯁꯨꯕ ꯆꯍꯤꯆꯥꯗ ꯆꯠꯅꯗ꯭ꯔꯕ ꯁꯥꯔꯝ ꯉꯥꯔꯝꯆꯠꯀꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯀꯤꯖꯣꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯅꯤ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯒ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯩꯄꯥꯛ ꯑꯃ ꯂꯩꯔꯤ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫